Police Department Amay Kawa Sinjak Yonbasing Matakta Satarapa Drive Pisaruk Amoina, Nasi Ayuk Anganbada, Infal East Narcotic Cell na Korengai Bazar area, frisking checking Chatabada, Yungo Puduna Lakomu and Ifare Hari. Police Tagi Fangba Pogi Matung ina, Nasi Ayukung Mangarom Tarakpa Adwaida, Infal East KSP Gimijang Makada, Narcotic Cell Gi OC, KSJ Kumana Lusing Batim Amana, Korengai Bazar area, Ikoven Ama Sek Torubada, Yungo Litter Samrigo Konana, Mu and Yedo Fakibani. Infal East ki yamna maru oiba lambi ama oiriba hata minu thongdagi Palace Gate crossing gi lambi asida traffic jam thokpagi sang hengalakliba asigi yenglaga lambi nakanda dukan famniba miyoi singna lambi romda lam kopchinduna dukan famjilakliba sing asi numit nini gi manungda lauthoknaba Infal East District Police ki SP N Herojin na khangankre hiram asiga mari leinana ngarang numidang athengbada SP masamak yauna makok thongba official sing amadi MMWO gi volunteer singa loinana mic sizinaduna publicity saminakhi Isa na section duna COVID-19 license ngakthoksi haina pasoi AC gi MLA AK Mirabai na phongdokre wafam asi ngarang MLA gi mijeng makhada Infal West ki DC ga khusamna duna ta asi gi kunmanga dagi AC gi manungda pangthokpa vaccination program yengsinbagi thoromda phongdokhibni thabum amasumna pangthokadaba vaccination program adu yengsinbagal mari lenana wangang laduna MLA AK Mirabai na hai vaccine kapanatna license asi ngakthoknaba atopa pambai leiroi Facebook ta khangna banupi amabu cheladabani haina puraga molest tawraba matungda rape tawnaba honabada ngamdabadagi nupi adugi mobile phone amadi sana khodop lauraga chatkibada chenaba miyo ema yaripo police ki team amana fagatkre haraba miyo edudi irom chingkhainganba sei kuntaruk apokpa irom brojen leifam kaksing district ki tangjeng dagini maha ngarang ayuk pung 13 rom tabada Bisnupur district ki torbung bangla gi mafam amadagi fabangam khibani Delhi ki Sahadara ki First Bazaar da leiba yum amada LPG cylinder pokhairpadagi mai chakpagi thodok amada miyoi mari leikidre amana asok pa nangkhre agency ki paw amagi matung inna thodok adu ngarang numidang athengmada thokhibani thodok asigi matangda Delhi Fire Service Director Atul Gak na haibada thodok adu da miyoi mari leikidre aduga amana mai na chakpadagi yamna thina sokpadagi hospital da laikanari Indian Armed Forces singi matakta cyber attack sing tatharakpa yabagi akiba leirakpana Department of Military Affairs na anoba cyber security technology sing amadi artificial intelligence AI gi matangda train tawrunaba miyoi chama United States ta thagadauri South Block tagi official sing na kangalapagi matung inna leibak ani gi marakta Englishing ani ga sumna tra trukta yanakiba Cyber Framework and Defense Cooperation Agreement gi matung inna hairiba military gi miyoi chama asi Silicon Valley da satuna cyber warfare matau karamna thengnagani amadi AI na defense warfare kadai fawba kanaba pibage haibidu tamlugani India gi oina punba COVID-19 positive oikiba missing crore lakh ahum lising humphunithoi ga chanipan ga sumna nimphunipan yaukibaga loinana leina asina maram oiraga laikidaba apunba masing lakh ahum lising marifudara nipan ga samri ga sumna yangkai mari yaukre pungpha masida leibak asigi oina miyoi lising nimphumanga ga chamapan ga sumna yangkai matoi nauna leina asina positive oiduna miyoi chatret ga sumna tara ga taret na leina asina maram oiraga laikidre haina Union Ministry of Health and Family Welfare gi dashboard ta utli Laikidaba migi masing asi leina asina naba migi apunba masingi sada ama dasmik ahum ama oiri. Ngarang numidang sanakiba Euro 2020 gi matching da England na Germany bu ani sinoda aduga Ukraine na Sweden bu ani amada maithiba piduna quarter final changnakre. Leiba kokpa numita Glasgow da England amadi Ukraine ga quarter final sanagani. Wembley da sanakiba England amasung Germany gi match da Raheem Sterling amasung Harry Kane na goal amamam chanki. Ukraine ga Sweden ga sanaba match adu apiba matangi mandunga goal amamam da draw satpadagi ahenba matam haptuna sanaki Ukraine gi Artem Dovik na ahenba matam da goal ama sanduna match adu ani amada Sweden na thoiduna quarter final changki World number 1 Serena Williams masagi asokpana maram oiduna Wimbledon gi ahanba round lanthokpa ngamkhidre Belarus ki Alexandra Sastunbi ke sanakiba ahanba round gi match aduda point ahum yorokpa matamda Serena service tawba ngamdana lepki mahang mamittagi mapitana leimaida luktharaga kapki match adu makhata na chathadana loisinki nupagi singles ta Roger Federer ani suba round changkre